messenger message sarak pa malay angang makhak na angang joy ba mali ko ay maga yang raga de yam thi na ngang wai grama do handak 12 pass tore ha bra aduga chahi kun gani thoi muksura mali sure hai masana su ko ai ga yang radi ma de angang ne inaw nu pa gumani kha ge angang gumani do furti pallaroi ge ma masana zu dum khangjar ni kom nang ge answer nei ne pirak tuise ado fruit su pallarage lining su pallarage mado se kare class 12 pass or khangde ma lining ge maramda mai onsel lege haidana study tori hai study to ba hore hai yamna thagani ngai ni now ko nangi fruit su paningde hairaga de kaikana ria maga hunaraga as ai ge duna hen adugu ma wakhalon chen me midina te ai se sage phajana ko wakhal khantha ngami nangang wairi aduga farafata su nang taxi khasi phajana khangna wa ngangu haibdi lining haibsidi lining haibsidi mayamna thajana begi matungina chatna ba lining ni adu raga su wangang sangang ai thak thongmada karma wangang sangang ngani haibdu hana chatkadabani hoi mana wahang khara hangai mana hangak pawang se koise ima amatigi machani hai ima amatigi machani yes akhoi maitain akhoi accept taw hai moi de accept taw de hai ko moi aina moi furu pandri se hatred hai tare ko thok ta ni ngai ni akhoi maitai di natra bane ko ado moi na hai se man hai se akhoi ima amatigi machani hai se man accept taw de hai mokoi gi lining de accept taw de hai yes nange adugi thajana begi matungina nang chatpani akhoi di ima amatigi machani hai se dum chatli maramdi ya masi ima amatigi machani hai bji yenguraga de thamoy yam chawi hai bani koi mitai ji ko thamoy yam chawi hai bani ba ado ima amatigi machani hai se mafam amada chalaga su motherland mother earth haina nang laik tamadu su thengnaranga ni nang 12 su pass torabni na adum angang oring edi thengnaranga ni natra fatherland adu ada se hoi khara mane fatherland ka ne accept tawu su lai but everest toina motherland chatpani ngang ko motherland haina chatpani do khoi malem ima sida malem akhoi lebak se ima hai khoi mitai thajana bida ima haraga laweba maramni ima haiba sida imagi tampak sida thawai panba khudingmak haidi thawai panba uwa na pisingna miyoi banatana sanga khudingmak se ima mana ka haitare ima magi thaujal na haitare ima dagi tholokpa pothok mayam singase ekhoi loina chara hingi masida atopa community ai maitai ni ma aduni adani cha da baleramoy malemi ma dagi tholokpo rangani loi charangani aduna ne ekhoi se ima amatigi machani haina wa commonly hoi sumaina khali ekhoi accept tawi ado nangna haibado kai haigara mannan harakpado nangi lining duda wangang sangang lamchat thaksi khasi adagidi kai haigara pukning wakhalol thamoi sengraga su adudagi hena nangi dharma duna hena lui haibni adudi khangre karamaina study tori noi ju khangre but aina khangjarak padidi aina khangak padi ko yam kar haigare dharma khuding ma khongda dringaida kamaina hongang sangang phajana ngangani pukning kamaina chamgani wakhal kamaina sengani minungsi thauja leiba mateng pangba haibsina dharma pun taki athoibani haina ai thengnare go laik tamba dusu adai ai samaki dharma jo ai yes ai sanama hijam ni ai je sanama hi ai yam sauk thok nai sanama hijam oina ai adum leijagani kaidong nung dusu ai migi makha poloi thank you so much atopa mostly ayamna muslim sing nengonda faja ba comments sing pibira e khwadigi laibuk phabni adu oraga su karigumba kanaba phangnabagi damakta karigumba kanaba phangnabagi damakta aina aigi dharma hunduaga atopa furu amada yum pangini haibudi aigi wakhalon dadi madu yaudre hairagadi yam thina yaudre ko adum ai dum leijage sumaina sum atopa dharma da chatui sarupugidi adagidi atopa fruit mada yum pandu be sarupudi mayamna phatte haiba motle haiba saitaning ya haiba aige asengba dharma se ai sida sum chacharaga dum
ꯄꯨꯟꯁꯤꯁꯦ ꯍꯤꯡꯖꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯌꯥꯏꯐꯔꯦ ꯀꯣꯛꯅꯅ ꯄꯨꯅꯦꯝꯖꯔꯤ